ꯑꯩꯈꯣꯏꯁꯤ ꯉꯁꯤꯁꯦ ꯑꯦꯂꯥꯟꯇꯦ ꯃꯣꯜꯗ ꯆꯠꯇꯣꯏꯅꯤ ꯁꯨꯁꯥꯟꯅꯦ ꯑꯗꯒꯤ ꯃꯃꯥꯅꯦ ꯗꯥꯅꯦ ꯑꯩꯅꯦ ꯑꯟꯁꯨꯅꯦ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯦꯂꯥꯟꯇꯦ ꯃꯣꯜ ꯌꯧꯔꯒ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯟꯁꯨꯁꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯟꯒꯦ ꯇꯧꯕꯅꯤ ꯃꯥꯁꯦ ꯁꯨꯝ ꯊꯣꯛꯇꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯁꯤ ꯌꯨꯝꯗ ꯆꯠꯁꯦ ꯃꯅꯤꯄꯨꯔ ꯆꯠꯁꯦꯅ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯎꯠꯂꯛꯑꯒꯦꯀꯣ ꯁꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯕ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯃꯒ ꯀꯥꯔꯗꯨꯕꯅꯤ ꯃꯊꯛꯇ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯦ भाई मनेंगे चीजें कहीं हाँ ꯁꯨ ꯍꯧꯖꯤꯛ ꯆꯪꯉꯛꯏꯁꯤ ꯑꯦꯂꯥꯟꯇꯦꯒꯤ ꯕꯦꯛ ꯗꯣꯔꯗꯒꯤꯅꯤ ꯍꯥꯏ ꯇꯧꯔ ꯇꯥꯅꯗ꯭ꯔꯣ body
Kaya sanin ka. Kaya sanin ka hagi ma. Yan mga ba? ये गाड़ी चलाओगे ये चलाओगे ये गाड़ी चलाओगे ये गाड़ी चलाओगे Mo sila mo nagkakahapakan niya. Ang sila nung scene naman yan iingin nila. Yeah. Sino nga ba? Amatang na amatang. May chai dida.
Asidagi lao, asidagi. Mo yung torni. Puto, hey, puto. Cắn nó thô một cân nè. Hongka, tahu try dong dia. Pasti muझे मुझे मुझे इतना एकदम ट्राई करो बेटा मम्मी क्या बोली Did not process it. Yeah. Oh. प्लीज 어서기 잠깐만 가 이따가 내가 한다 National, it's a condo. Ay, jam chale. Cái score cái nào yên bị được không? Score yên của hai cái score nó yên bị đi. Anh ấy score yên bị hai bạn. Là.
ꯍꯦꯛꯇ ꯁꯨꯛꯇꯣꯛꯑꯒ ꯁꯥꯔꯛꯑꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯜꯂꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯥꯔꯤ ꯕꯔꯒꯔꯁꯤ ꯁꯥꯟ ꯑꯟꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯟꯁꯨꯁꯨ ꯌꯥꯝ ꯀꯟꯅ ꯆꯥꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯗꯣꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ